July mapana Bharat Pumra Pangthokadriba Gen.Strike ki sem sab loire Sutin Kumar India adariba cooperative sinjau paibising pithoktuna privatize tawduna leiribising isupada mari nehetuna thambibigi muhutta lakliba July mapanda India Pumbara Pangthokadriba nationwide Gen.Strike ki sem sab loire hena All India Trade Union Manipur AI TUC ki General Secretary Laisam Sutin Kumar phongthokri Wapamasi ngasi Imphal ki BT Road ta leiba Irawat Bhawanda AITUC INTUC CITU TUCC UTUC amadi Association Federation Union gi apun body ama oiriba coordinating body of Trade Union Manipur na pangthokiba pawgi mifam amara Sutin Kumar phongthokibani mana makhata na hai tuan ba Trade Union Association amadi Federation nifu muna sogalakpakdana dana magi union singna lep warep ki matung ni strike sangsilagani tuan ama thabak mafam singi workers sing khaknatana angalwadi workers sing amadi asa kaya su yauna office laglaba matung office tagi thulaktuna madi mana lepa mafam sing strike sangsingani senmi singna pangdokadori be strike recipient da kya galoina tuan ama demand kya pukhatuna miyamda yaipaba puraku strike ama suiduna purakani habi asit pathazabale haki Golta abigi thagdok ki asumba asyeng bhawel journalist sing de khangandana namsin no thamkhiba bu yaning da ba phongdoktuna pawmi sing wakat mi pham satakri pawmi sing na tongba MST bus dagi manipuri haiba ohai muthat kadabani haiba wa haudigi me kun thokhiba golta abi thagdok ki asumba phangalo authority re tumina laisalo idabani haina taksiladuna ngasi pawmi sing wakat mi pham duna khongjang sangkhri All Manipur Journalist Union Amzu amasum Editor Guilds Manipur EGM na punasin duna ngarang Apun bagi mifa ama pangthoktuna khongjang sangsinna borep lokibani Imphal gi Kaisampat leimazam laikai de leiba community hall ngasi sathakiba wakat mifa maduru saruk yakiba All Manipur Working Journalist Union gi president asem baktana phongdokibada golta abigi thagdo adugi matana sathakiba inquiry gi report an khre hairabasu ngasi phawba tumina lesiliba sida thagdo adugi asumba puraknaba ngasi su pawmisingna lepli haiba akhanaba khanganaba ngasi gi khongjang asi sangsinggibani Pawmising gi mekedi gi asumba puthokna bataksin ki lairabani na aikhoidesu karigomba khradi khangan pamthui tomina laisin basi aphabana tiaki pawmising gi wakat khongja dur saruk yakhiba editor guilds manipur EGM gi president Khogendra Khongdram na phudokibada manipur gi miyamda yamna thamoi sokhiba golta abi gi thawdo du gi matangna memorandum bisinduna thabak paikhat piu hane taksin ki balekre makhata na inquiry committee semduna thizulaba matung asi phawu thaba amata lokhattana tumina laisin si thawai usitaba pawmising bu kari su leitana khanbagi mawu mali thawdo odura pawmising na siruli festival hawdokpigi paw lawba phangan kitabani pawmising gi thabakta ku thingjinduna ayat apan pi ki badura karigumba thabak kharadi lokhalakani haina thajaba thamlamani adubu ngasi phawba thaba amata lokhatana inquiry report sinam sinduna thamli pawmising ngasi phawba democratic oiba mong slogan sandoktuna amadi amuba base theater khongjang sangsindu lakli thawdo adugi asuma phangan biu tumina lesson bi gnoiki panmaya abadi gol tabi thawdo thokpa numit adumakta pawmising rally ama satuna governor memorandum ama pisinki mathang numit me kunga mathoida pawmising nomagi sintha leptuna khongjang amuk sangki madugi matung lenga ki amadi state police amasum state asida mathau tawba central security force ka mari lena ba pawphong dabigi khongjang sangki Serak sita istira sita hendak thoki bi ising isau thulaki masida maram oiduna lenga ki paw boycott tawduna laki badu miyam gi interest ta isau ga mari leina paikhalak pa thabak thoram sing gi paw loidana emergency service ka mari leina paw sing hapna ba me kunthra ro ware bloki loidana June kun ga mathuida amzu amasum EGM gi apun ba athuba mifam ama pangthoktuna lenga ki paw phongda bi gi khongjang mapung phana handoktuna athuba golta bi thagdok ki asumba phangal lohaina lenga ta taksinduna pawmising amuba base thituna masum slogan sandoktuna khongjang sangsilakibani adubanga si July 3 phawbada lenga na thawdo odugi matangda action amata lokhatna inquiry report namsinduna thamli khunja singda kian khangan maga loinana imung da sanglaktuna poche munna honaramba miyoi mari khunja singda phari lainga ka su satna ribul holup amagi Lanmi yauna miyoi mari na Kangpokpi district ki manung janba Thonglang atong Naga village sangsilaktuna imung amagi miyoi sing kian khangan maga loinana poche amadi mobile phone sing munna honaramba miyoi mari mafam adugi khunja singna phari hadi hariba thawdo singra nungtil pung ani makhairom taba matamna thokibani pausna ai pharaba miyoi sing adugi manungda KRA-U amaga UPF KNF ki Lanmi sing yauri pharaba sing adri Taikhang village tagi Thangaulen tawjem apokpa sailun songpijang village tagi lamang kipgen apokpa
Alan Maki Manaunupa Lanmi Thang Apokpa Hangcit Kawi Hari Thangaulen Taugzem Hariba Muesi KRA-U gi Lanmi Duga Lamang Kibgen Susanariba UPF KLF ki Lanmi Hari BDF Singi demand Tabak to Ontokani Haina Langana Tazaba Pirakibu Tabak when a Pangtopu issuation. All Manipur Village Defense Force BDF Sing Namatam Queen the Gitandu Lakuma Rueva demand Sing Tani Manunga Tabak when a packet Kani Haina Langana Tazaba Pirakiba Dubu Sungsho showed in a Tabak to Ontopirakani Habi Tazaba Sauna Tamli Haina. All Manipur BDF employees welfare issuation President SI Sanjit Singan Press Talk Pat Sirol Manhadi. KORKOM gi taraga manirak suba mapo komo numit July nipa lakpada Manipur amadi Westia lamdamdagi yawolup amasum miyam khudimakti gepe pauzal pirakli. Coordination Committee KORKOM gi taraga mari suba mapo komo numit hayeng July nipa lebahukpa numit asida Manipur kanglay pakamadi Westia lamdamda layriba yawolup amasum miyam khudimakpu KORKOM na ikai kumnabu utsabaga loinana gepe pauzal pisari haina KORKOM gi media coordinator M Sakya na khuyek pidon thokpa Sirol manhaidi. KORKOM gi proposal Sirol Sinhai Imalebak Manipur Kanglay Paki Ningtam Ihauda Tawaina Ponta Pikraba Taupusing Punamaki Mapamda KORKOM na Yowol gi Ikai Kumnaba Usari Loinana Yeknabagi Saitien Kama Yok Nadun Yowol Ihaw Sigitamak Lepiriba Miam Punamakusu Tagasaba Pungdok Sabagaloinana Miam na Tingnariba Awab Kya Saruk Yazri Heri Sirol Sinhai Ningtam na Hingba Sakot Pahaiba Simiwebigi Awang Masani Kalasi kai tharaglabadi miyoibu khunaisu sangaga pangkhak oirei asigumlaba miyoibigi liklamasiga loinana khumang choksinna hinglakpana Manipur kanglai paki singmi tami ireisa singna masibu manghanba kaidawnungda pamkhidi maram masimang ingkumja lising amaga samapangani fuga tereta British loilamna tukhrabada isagi lengak lingduna ingkumja lising amaga samapangani fuga tereta democratic election mai pakna pangthuki ningthaugi lengak pathak Tuki, Miam Gilanga Laki, modern nationamaki subsaba matigadu Sien Bauki, Hangcit Ashita Hizam Irabona, Asubu Taudang Loki, Irabona Miam, Lenga Kitamak Leplamba, lining the Yumpam Oidaba, civil society, Lingnaba Lambi, social democracy Lehouse, Labi Iram Damda, Ano Winnington Jennings Onki. British Lolam Ginumit Tarakpagi Iroina Kumza English Magasama Pangani Fugutereki August ki Sachataraga Marida, Manipur Kanglay Paki Ningtamba interim Lengak Sinki. Singmi gi maikei digi R Bob Khating amadi TC Tiang Kap Minister oina yak MD Basiruddin Ahmad su Minister oiki adi matamadu gi singtam ani gi anauba mirol aduna Kanglup nai bathaduktuna multi ethnic secular Manipur Kanglay pa ama kumza English ngama samapangani fugutre ki Mars tarada amuksu Manipur Kanglay pa ki masagi oiba mioi taraga terunu saba Constituents Assembly amalinki mathang Security Force ka Kuthonabada NSCN-KY faction gi Lanmi ama laikidri ngarano midang Security Force ka Kuthonabagi thaudok NSCN-KY gi faction gi Lanmi ama laikidabaga loinana masing yamlaba khulai sing fokat pangam khri hari pausinai thaudo Indo Myanmar border oriba Arunachal Pradesh ki Longdin district ki manungsanba Khogla amadi Layangse village ani ki lona bada thokibani pausna makha taribadi mahoksa gi matawgumna Khonsa battalion gi company operating base COB gi teamna Khogla amadi Layangse village ki area da patrolling satlingai mangjong thorang tawduna leramba khulai paibising security force ki mathakta nomai kapsin landara pari security force ki kangbuna su khanduna me ke animak to kuthokna kibine hari Kutong Nabigi Taudo Dugi Pau Pangmadi Mapamadudi, a hen of forcing sanction Lakpadigi, Kulai Pai Singadu, Myanmargi, Namkai Room Sensing Creati, Makata and Security Force na, Tabo Topamgi Aquabama Pumps in the Tibuhumbi Tavoxa Tava NSCN-KY, affection Gilan Miama, no Maruna Pan and Shira Ramatina Kibagarina, Maranakpam Pumps in the Kulai Castle, Fogapangam Kibanadi. Salai Miata scenery Bukudimak Sapman and Akpadan DPBU Apopi Mama. Ngaranong Tilkable Police Station gi manung sanwa thanga Konjala thuke bakhatna saina bagi thawdo amara kwakaithel konjeng laikai degi loitong pinki sai kun apok lekhidraba nilam nina Imphal East ki Palace compound Govindaji road gi maitai salai thiam sai kun ngamathoi thang thindun hat ki pe thawdo der scenery bukhude maral gi matungna sapmanana akbodandi PBU haina lekhidrabi gi apokpi salam
Karunana ngasi rims mok paumising unaba amada mahakna phongdokre mana makhatana haikibada mihat adu yamna minung silaitana hatkibani makhoigi satminakiba mamanabasing adu amata thajaba yaukiti thawdo osigi matangna sarkarna maralibasing adu sabsana dandi pipiu haina phongdokhi paugi mifam adu saruk yakiba sana kunung maira paibigi lusing bi amana phongdokhibada salayasi mamanabasing aduna launam tawraga mayumdegi kauktholaga hatkibani makhoi sing adu geng khutpu amatagi miyoisingni nomagi amamam lang thalaga amamam halagliba siga akhoi kyam kuina leibang ngamki kitoribno hauji asi PR matamni maramaduna governor gi maikei gi topom toku mathau sing adu sabsana pekhatuna sabsaba nang langjin sing adu thidoktuna moral gi matu ina matik sab serak bibio loinana asiguma thawdok sing asi matung tawdana bohona biu governor tumina lebi gano haina phongtokhi amaromda thawdo asida sienari bi accuse asigi maikei gi victim asida moral kya sisilakli baduma sinthibani shikrabani na amuk wangang ba ngamlaroi haina moral kya sisilakpasi yaningdi thawdo asigi matangna sabsaba adu thidokadabani haina governor akan bokum kya thangki Myanmar junta na control toriba saru asi sara kunga mathoi khakta ngari haukiba saying lisingani ka kunga mathoi da Myanmar da military junta na ku tawduna sakti paisin kiba dugi mayokta pro democracy arm group sing sa tharakiba arm struggle asigi manungsana Myanmar leba asigi sada ni fugani thuidi rebel singi control makhata laikri sada kunthra ga na rebel sing na makoi gi area oina control tongna bohona bada akan mamona kuthonari aduga sakti pairiba military junta na control toriba jaga sina sada kunga mathoi khakta ngai haina BBC की investigation report amana phongdorakli makatana hairibana Arakan Army Rakhine gi Southwestern Coastal Province की township taragate की manungda taraga mari control tokre Saina gi phanna kyokai phayuda pekhaliba DC port town asisu rebel singa sina lokshinana ba akan mamon attack sathari province capital amasum Sotowe gi big town port amasum Manawng smaller town asikakta army ki control makhada laidi Nomo magi oina ethnic armed groups na Myanmar army na paisilamba jaga kya lepta na paisilagli Arakan army na sin state ki paletwa yamna maruiba river road junction town si control tokshinkri Kasin independent army na sipwe mas pawas control tokshin na supply line paisilkri masina maram weraga China gi rear company sing stock market sound amang bakaira kadra habi akiba kya laidi hadi Naga na khundaba mafam singda Kuki homeland semgani haikibagi mayokta TNL na section wa kya thamlakli Kuki National Organization KNO amadi United People's Front UPF na Naga na khundariba mafam singda makhoigi mapa mapugi lamni haina claim tawduna Kuki homeland ama semna bohonari basi sugya ya bangomloi oiroi da bo aphamni haina tangkhul Naga long TNL na section wa kya thamlakli TNL ki siyola mada asun hai Nagasana khundari ba Manipur ki district sing da Kuki ki mapa mapugi lam laiti hai si mipum kuti mana khangi Manipur ki yellow frupti maite mas Naga khaktani to khai ba Kuki homeland ama skema gi mangla na su Kuki sing na Manipur ki laizari ba puwari su semdok semjin tawraga makoi gi ba sashin ba puwari ki ai duna malem da masak tak na bohonari ba si yamni kai ni ngai ni Kuki sing sa thari ba thong si lenga sin na kupni yeng sin bam thu ena phongdorakli English amaga samapan kunthra go humdagi September mapan standing order of President Manipur State Darbar PMSD da TS sapna issue tawwa order amagi matung ina Nagana khundari ba mafam singda lairiba Kuki singa illegally amasum refugees sing ni haina mayek sing ni iduna lairi aduga English nga samapang ngani fuga matugi July kun go humdoi da anirak subu oina PMSD gi order matung ina Kuki singa Naga taba khul singda laigi hairabni Naga khul singi sip singi ayaba lawgudabna haina order sita mayek sing pali masigi matung tarakpani India government Myanmar romni gi sanglakiba Kuki refugees singi dama grant galoina relief fund sing Finance Ministry of Home Affairs GUI na Manipur State Government ki kuthang na ahan boina English mag samapan gi yang khage teret ki April kun ngani thoi ani raksu boina English mag samapan gi yang khage mapan gi July teret akhum raksu boina English mag samapan go khumfu go taru ki February kun ngani pan masum mari raksu boina English mag samapan go khumfu go taru ki July tara gani pan phansing pi duna makoi bu khunda laita hanba i han ki bani refugee relief fund sing asi Kuki khunja sing yen thokna bagi dama English mag samapan go khumfu gani pan ki me tara ga manga da all Kuki sip ki meeting kawarba matung miyoi manga na saba Kuki refugee relief committee kawa ma semki committee asi ki chairman asina matam adugi ST pakang noiki HT pakang noiki duga vice chairman oina thangkholu hawkip amasum janghem lamkim noiki longkim noiki member ani amasum hawkhulun hawkip amadi hawlangam hawkip noiki
ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ KNO ꯑꯃꯗꯤ UPF ꯅ ꯅꯥꯒꯥ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯅꯤ ꯍꯥꯏꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗ ꯔꯤꯐ꯭ꯌꯨꯖꯤ ꯉꯥꯛꯇꯅꯤ ꯀꯨꯀꯤꯁꯤꯡꯅ ꯈꯪꯒꯗꯕꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯕꯔꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯅꯣꯃꯥꯗꯤꯛ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯒꯥ ꯈꯨꯜꯒꯤ ꯁꯤꯞꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯤꯑꯣꯜ ꯑꯁꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ AMUꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯅꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯗ ꯕꯣꯗꯤ ꯁꯔꯆ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯅ B.Ed ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯐ꯭ꯂꯥꯏꯡ ꯁ꯭ꯀ꯭ꯋꯥꯗ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯅꯤꯅ ꯃꯍꯩꯔꯣꯏ ꯅꯨꯄꯤꯗ ꯕꯣꯗꯤ ꯁꯔꯆ ꯇꯧꯈꯤ ꯍꯥꯏꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯅ BC ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯏꯔꯥꯡ ꯍꯧꯈ꯭ꯔꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ B.Ed ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ B.Ed ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯍꯥꯟꯕ ꯄꯦꯄꯔꯒꯤ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯗ ꯐ꯭ꯂꯥꯏꯡ ꯁ꯭ꯀ꯭ꯋꯥꯗ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ MCA ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯖꯥ ꯔꯨꯕꯆꯟꯗ꯭ꯔ ꯅꯔꯦꯁꯀ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯤ ꯂꯥꯏꯐ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯒꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯥꯟꯅ ꯍꯪꯂꯝꯕ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯕꯣꯗꯤ ꯁꯔꯆ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯣꯜ ꯃꯅꯨꯡꯗ ꯑꯣꯖꯥ ꯅꯨꯄꯤ ꯂꯩꯅ ꯑꯣꯖꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯃꯄꯥꯜ ꯊꯪꯕ ꯐꯨꯔꯤꯠ ꯈꯥꯎ ꯈꯛꯇ ꯅꯠꯇꯅ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯂꯩꯕ ꯐꯨꯔꯤꯠ ꯐꯥꯎꯕ ꯈꯨꯠ ꯍꯨꯝꯖꯤꯟꯗꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯆꯦꯛ ꯇꯧꯈꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯆꯦꯛ ꯇꯧꯈꯤ ꯑꯁꯤꯒꯨꯝꯕ ꯑꯣꯖꯥ ꯅꯨꯄꯥꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜ ꯃꯣꯂꯦꯁꯇꯦꯁꯟ ꯇꯧꯕꯅꯤ ꯁꯦꯛꯁꯨꯋꯦꯜ ꯑꯃꯗꯤ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟ ꯄꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨ ꯋꯥꯠꯈꯤ ꯉꯁꯤ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄꯁꯤ ꯄꯦꯟꯗꯦ ꯑꯊꯨꯕꯗ ꯃꯔꯥꯜ ꯂꯩꯕ ꯑꯣꯖꯥꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ 2 ꯇꯥꯗꯅ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯕ ꯑꯦꯛꯖꯥꯝ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯉꯁꯤ ꯑꯅꯤꯁꯨꯕ ꯄꯦꯄꯔꯒꯤ ꯑꯦꯛꯖꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯅ BC ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩꯗ ꯁ꯭ꯀꯣꯠ ꯀꯃꯥꯟꯗꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯏꯔꯥꯡ ꯊꯣꯛꯈꯤ ꯇꯨꯡꯗ BC ꯁ꯭ꯀꯣꯠ ꯀꯃꯥꯟꯗꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯅꯦꯝꯊꯈꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ